Diwali amadi Ningol Sakobagi Yaipa Pausel Pizari Yaipabada Anab Yauba Yadabanina COVID-19 gi laina asisu Malemdagi mutkibasu oirasanu haiba wafam sina sithisi hodokpa tare Malemgi laisat oiriba COVID-19 haiba corona virus na thoganba laina si jila asidasu yoksilakre khara thengna jorokpana hojik jila asidedi nongmagi hengalakpagi sang wangkhalagli Myoy lising mapalna nare adumakpu phabagi sang wangi active case sadi yogde sikibadi myoy nipad yokre laina sigi maramda mi sina ka hena khanjin bagi sang nemlakpada sandokpagi sang wangkhatpasi su abani laina sigi maramda ka hena su khanjin pham thokte adum oinamak nahandanabagi sangdi khanthapam thoi masidagi ngakthoknaba araiba pambai ohum mipum tingna khanginaba amadi tangai phade ahanbada face mask sinaba Ani subada kutsa yaribum kai singnaba mafam amada pairurabadi sabun natraga hand wash na sengna handokpa ahum subada physical distance haibadi mi amagi arapa phuttaruk hena leiminnagadaba amadi wari sadagadabani laina sigi ngakthoknaba hidak puthoktri phawbadi sana kanglon singakna sarminaba darkar oi hojik laumi sigi larok panthani kumsi di kumphai phokthok phai jila sidadi laumi sing maka lamba sahi oigadawri Lomi sing saukot pa haibasi kunai amagi leibak ama saukot paga anak pemari lainai COVID-19 gi collapse oiraba market system MSME gi product ta khara maning halagasu agro-based oiba income di per capita income di khara hagat kani haina pabi yai COVID-19 Relief Committee Bishnupur kauba sansan ama hairiba laina sigi damak yamna ngalingai laina si Manipurda sangba horakpada senkiba all age dedicated social worker single loinana na oiriba nupa nupi kayana tung inuna semkiba sangstan amani hojik phawbada masina yum lising amaga sanga mapaldagi lakkiba miyoi lising mari aduga singi khungang taragi mathakta emotional integrity sagat mina duna lupa lak mari khaigat naduna mateng pangkhre haibasini masi atangba thabak mato amani hojik phawbada roster khaina duna Bishnupur gi school amada thabak tauri yengbada amadi tokthokpaga khenari mong tana office si salairi Laisam Radakesor MLA na lanai oina jengsinbiba Deputy Commissioner SMI na singbagi amadi PHED PWD MSPDCL gi makok thongba singda haijaduna miyam gi seba tauri PM Kisan gi makhada beneficiary singda yamna sauna aranba yawrumle haibagi paw ama laiki Masi sumre haibasi sarkar gi nakong yogduna hojikti amuk nauna beneficiary sing sek tawbagi thabak sathare haibasi afaba khongthangni masida thamoi sengdaba miyoi kharedi yawri haibasini online da beneficiary sing masana submit tawjaba oibana khudakta aramba tawbasing phawa ngamdragasu nongmadi lawmi singi maral hunaba hotnaba sing aingi serak phangani haibasi kahonjaningde thangai sengna sarkar gi loisang singda aramba tawba miyoi kharadi lei haibasi madi sungani madu kanana yaraga thambano karigidamak thambano haibasi thidokpagi matam amadi oire masi maru oiba wasingi manungda maru oibaduni October 17 Rajar Rishi Bagasandragi Sani Kunithoi Suba Laikidaba Numiki Thoram Ningthokong Pinat Mandira Pung Kuntra Taruk Sumna Harinam Sakson Bagaloinana Sankritana Singba Cultural Program Kayagi Kumai Ama Pangthoki Kalaraj R.K. Jila Sanana Hudokiba Adugumba Thoram Sing Ado Kala Academy gi Masak Naiba Guru Pandit Kayana Pangthokibana Sadhu Santa Pung Isai Tauba Oza Kayadi Pungning Loksing Oikibaga Loinana Sahi Khuding Pangthok Haningbagi Paulai Ki Haukiba Tang Kunithoida L. Radakesor Chairman KBI Amadi MPCB Amadi P. Sarasandra MLA na Moirang Municipal Council gi Dam Site Yangshin Kre Thangai Sena Mapam Dumong Ama Ita Tadre Councilor Singda Akan Wapam Thambaga Loinana Khongset Tagi Chairman Amadi MLA na su angama mating pangani haiki Loktak Pat ki mapanda dam site oiba amadi madugi pollution tholak paibase hakte nana natraga nakoi nana madugi phalsingdu akibu oiba yaba mong amani athubada jengsinbagi mathakta thabak onthokpa yamnamak tangai phade Haukiba November Amadasu L. Radakesor Hanagi Chief Secretary O. Nabagesor ga loinana Lomi Singi Yengduna Moirang Lo Amadi High Kenel Yangsinki Motorable Oiba Kenel gi Fibaldu Pole Hole Yamna Leibana Larok Thagi Mahimorong Pau Puthok Pusin Khudong Sanaba Port Hole Sing Mensinaba Thabak Hoduna Hojikti Lomi Singi Mateng Sauna Pangba Ngamkresu Hairi